Information Service Television Network samna ISTV na lepalaitena sanduk chariba chayolgi akanab thorumni makok thongbu singi wari hariba thorum si meng tabi ba ISTV guest ambur sing kurumjari loina na ngasi episode ta dumutara mokchari makok thongbu singi wari hariba thorum sida makok thongbu singi wari puthok chariba ISTV gi team na lepalaitena individual sing aikwen hunt tawji haribe individual sing si mana hainariba subject mana changsaliba punsigi sinpham hariba line sida mai paklaba miwi ngakani achiever ngakani leaders ngakani hariba miwi sing si unajaraga mai paknabagi lambi da lakwa matamda thengnarakpa awanungai gi wari aikoina leptana sanajariba wari sina maru hullaga tungi haurakliba naharu singda angang singda hena phaba hena chumba lambi ma mai paknabagi takpiba ngamagadi natraga piba ngamabadi haibisina aikoigi thamjariba pandamduni thorumsibu lepalaitena meng tabiriba ISTV gi viewer sing adungi support ngakoi laitena program sibu puthok seriba production unit tingi maikedi thagchaba phonokchaba loinena ngasiki thorumsida hanagumna ngasisu mai paklabi maruoina sanabagi lamda weight lifting hariba masana sida malem sinbathungna mai paklabi duga hanna mai pakpagi lambida khong thangjinabagi namak sem saribi khomukcham sanjita chanu sanjang asi akoi studio da ISTV studio da lakpiba maruna makok thong sing wari hariba thorum saruk yabiba yam nungai jei adombo akoi gi show se tara mokchari 21st Commonwealth Games hariba si Gold Coast Australia da 2018 na pangthokpani sigi mamang da prior to that another Commonwealth Games si Glasgow Scotland 2014 da pangthoi hariba sida weight si Maruna 48 and 53 si horen and wari jalak seke kramai ton jambap tawra ino haibduma goal si cleanse tawwa ngamlabi manipur gi tanglabi mamomni manipur imagi yam nungai jei adunga si se aina wari si sabagi haujarpa tanja sida just hint sama bior singda pijaning bagini Commonwealth Games karino kramai to pangthokpono aduga weight lifting haiba masana sida 2 times 2014 and 2018 gold phanga mai pakli se masi kari weight sane kramai toroga challenge kramai tori kramai mai pakli sigi ahan bagi introduction haite masi sanjita de khangjege tan haibio Commonwealth Games se akoigi Olympic ki manung jal laitare khwaidagi international gi thakta khwaidagi chawba Commonwealth Games na ahum thar competition ne tare khwaidagi chawba aduga hariba Commonwealth Games da lakpa journey se matang je kitang haijarake sigi Commonwealth Games se ai 2014 da aina participate tawjaba je ai tawgani khallaga su ai sanju sanarapni aduga ahanba su participate tawbani aduga aina training ji tarok matanda mayamna oja singna su hai nang hanat phajana tawdardi Commonwealth Games se goal di nang chance ni ado ai gi di ahanba competition oibani aina harau mandana aina participate tawdi wakhanda adumai lai adu medal bu aina lawning ta aina participate taw phangadi aina khangi bu adu selection ga phangakpa adai phangak ngai da oja ngai na su asnang kan hona di goal phangbagi chance yam wang lai gara pu hena hona ning ba ma aingonda su phawraga su aina Commonwealth Games si sanara ngai sanare adu ai bolded 48 ta sanara pane
ꯑꯩꯅ ꯍꯦꯛ ꯒꯦꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ 48 ꯀꯦꯇꯥꯒꯣꯔꯤꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ ꯃꯦꯗꯜꯁꯨ ꯃꯌꯥꯝ ꯂꯧꯔꯛꯑꯦ ꯑꯗꯨꯒ 14ꯒꯤꯗꯁꯨ ꯑꯩꯅ ꯀꯝꯕꯣꯏ ꯒꯦꯝꯁꯇ ꯑꯩꯅ ꯒꯣꯜ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯂꯛꯑꯦ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯖꯔꯅꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩ 2016ꯒꯤ ꯑꯣꯂꯦꯝꯄꯤꯛꯁꯦ ꯑꯩ ꯃꯤꯁ ꯇꯧꯈꯤ ꯁꯦ ꯑꯩꯅ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯑꯣꯂꯦꯝꯄꯤꯛꯁꯦ ꯑꯃꯨꯛꯇꯪ ꯁꯥꯟꯅꯒꯦꯅꯁꯨ ꯈꯜꯂꯛꯄ ꯑꯗꯨꯒ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯥꯏꯅ 2015ꯗ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯗ ꯑꯩꯒꯤ ꯈꯔ ꯑꯩ ꯂꯤꯞ ꯑꯃ ꯃꯤꯁ ꯑꯣꯏꯈꯤ ꯑꯗꯨ ꯑꯣꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯀꯩꯅꯣ ꯔꯦꯡꯀꯤꯡ ꯄꯣꯏꯟꯁꯦ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯗꯥꯎꯟ ꯑꯣꯏꯈꯤ ꯇꯥꯔꯁꯨ ꯑꯩ ꯃꯊꯪꯒꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯑꯩ ꯀꯟꯅ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯅ ꯂꯥꯁ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯣꯏꯅꯤꯅ ꯅꯦꯛꯁ ꯍꯥꯏꯗꯤ ꯆꯥꯟꯁ ꯑꯃ ꯂꯩꯔꯤꯕꯅꯤ나 ꯑꯗꯨꯒꯤ ꯆꯥꯟꯁ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩ ꯕꯦꯛꯇ ꯏꯟꯖꯨꯔꯤ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯃꯨꯛ ꯑꯩ ꯑꯣꯂꯦꯝꯄꯤꯛꯇ ꯌꯥꯎꯕ ꯐꯪꯈꯤꯗꯕꯅꯤ 16ꯒꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩꯅ ꯑꯗꯨ ꯐꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯉꯩꯗꯁꯨ ꯁꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯅꯪ 53ꯗ ꯀꯥꯔ ꯁꯥꯟꯅꯧ ꯈꯣꯠꯂꯣꯏꯅ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯕꯣꯗꯤ ꯋꯦꯠꯇꯤ 50ꯗꯒꯤ ꯍꯦꯟꯅ ꯃꯊꯛꯇꯤ ꯀꯥꯗꯦ ꯑꯗꯣ ꯑꯗꯨꯝ ꯑꯣꯖꯥꯉꯩꯗꯁꯨ ꯑꯩꯅ ꯍꯥꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯑꯩꯅ ꯑꯣꯖꯥ ꯑꯩ ꯑꯗꯨꯝ 48ꯇ ꯑꯗꯨꯝ ꯁꯥꯟꯅꯖꯒꯦꯅ ꯑꯗꯣ ꯑꯣꯖꯥ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯇꯠꯇꯅ ꯁꯨꯝ ꯅꯪ 48ꯇ ꯀꯩꯒꯨꯝꯕ ꯁꯥꯟꯅ ꯇꯥꯔꯗꯤ ꯆꯥꯟꯁ ꯅꯦꯝꯃꯅꯤ 53ꯗ ꯀꯥꯔꯗꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯑꯗꯨ ꯁꯨꯝ ꯍꯥꯏꯔꯛꯄ ꯅꯪ ꯏꯟꯖꯨꯔꯤꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯏꯟꯖꯨꯔꯤꯁꯨ ꯑꯣꯏꯕꯅ ꯃꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯑꯩꯉꯣꯟꯗ खितंग फगद्रा हाइनासु खल्लुबा हाइतारे अदुगा यारिंगैदि आइदि 48 सानारकपनि 48 इंटरनेशनल मेडल मयाम पोरखि पिरकपनि अदुगा आइगी परफॉर्मेंस क्वाइदे फजाबजु आइना सानाबदा 48 सिदा अदुम फजैबा अदु 53 कार तारगदि आइ खितंग वारनि हाबजि इसानाजु खल्लेबा खनबदुगी मतुंगिना आइना यारिंगैदि आइ 48 सानानाबो होनरमेबा अदु ओजांगैगी मयाम हाइरकपा अदगी सुम मयामसना तोइना हाइजलकपदगी आइना 53 कारगा हनगी 2018 गी कमोले गेम्स दा अहान बोइना पार्टिसिपेट तौगिबनि हाइबदि 53 कैटेगरी सिदा अदु सिदासु आइ अदुम गोल लौरए अदुना स्नेस दाइना न्यू रिकॉर्ड सु थममबने स्नेस दा थांगके 82 84 थांगले दुगा 86 लिप अमा हाइदि चंगबा याबा कैपेसिटी दि लैरिबा द आइगी स्टार्टिंग की मतुंगिना अदुम लोइनदि पास तौगी अदुगा अदुम फजना जो अदुम कंपटीशन दो पांगथोगी अदुगा गोल्ड जो लौरागा अदुम आइ रिकॉर्ड थमम होजिकी मरुना कॉमनवेल्थ 128 की सानबसे गोल्ड कोस्ट की से मसी सानबन तमसे नेक टू नेक सनरिनिना अदु कना कना नो अतोपा कॉम्पिटिटर्स सिंग अतोपा मरुना लाख्रिसिंग से कना कना थेनग्रिसे याम नकना थेनग्रिजी कनोदगी साउथ अफ्रीका सोमदगी नुपीदो टिक्का हैना कवे मागा आइगनि गोल की फाइट 53 निको 53 सिदा माजी सेनियर दि याम सेनियर ओरे अखोइगी सुम आइना हाइ मोय मयामना ताबदा अखोइगी ओजा कुंजानी होगी बेस्ट सानरेन हाइ टिकाजी माजी अहानबगी कनो तौबुसी मादी 53 सिदा मागी रिकॉर्ड ने लैरमिजे हाइदि माना गोल लौरगा दुम लैरमबने मा याम स्ट्रांग होइना कल्ले खोले न मयाम तौरा लैरमबने मागा फाइट तौनरक मतमजिदा आइना कीबोदी फाउगिदि आइना अदुम खितंग दि खौतक जागे आइ मागा माजि थाइना देगी हौना यामना स्ट्रांग होरगा लैरकपा नुपी अमने सिगा आइना फाइट तौरगा आइ मंगोंदै गोल लौदबदि यादेना आइ अदुमाइ तौर फाइट तौगी वेट लिफ्टिंग हाइबो मसाना सिदा संजिता सि तापि तंबिरे इबा अदगी होजिकना कदाइदनो लैरिसे हाइबदि करी द लैरगा सानरिनो क्रमाइन तौर सानरिनो करी रिप्रेजेंट तौरिनो अदाइदो खितंग खंगोगे दो अना अहानबा सानबा वेट लिफ्टिंग मसाना सिदा सानरकपदि एंगोंदा सी मसानो हाइबदि कनामता हाइरखिबा लैति इसा इथंदा सानबा मसाना जे याम सानाजनिंग बाइतारे अदुदगी अदुम इमा होय बाबा होयदा हाइरगा सानाजरगा कोई ओजारंजन की मखादा साइड लैरगा सानरई दुगा साइड आई 2014 बो आई साइड लैरमे 14 की मतुंग दैदि अदुम इंडिया गेम सिदा आइना अदुम लैबनिना इंडिया गेम से सही चुप अदुम कंटिन्यू सही मरी मंगा मुसे अदुम लैरकपनिना गेम ददि हाना हंसा मेदामैना चिफ कोच लैरमे माइ मखादा मु सानरई दुगा हनक 2016 अदाइदगिना अमुक विजय शर्मा हैना यूपी देगे ओजानु पामा माइ मखादा मु सानजै दुगा हुजिकती मयाम साइगी तारामनि आइगी केसगी मतंगदगी आइना मणिपुर थोलकपदगिदी आई था मापन मुसिदी आई सानाजदना युमदा लैजरे करिनो केसगी रियलिटी लोंग हाइबि सी केसगी आइजु हादि याम ngaknasu thokiba matangni
ꯍꯥꯏꯗꯤ ꯃꯁꯤ 2017ꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞ USAꯗ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯨꯛ ꯀꯦꯝꯒꯤ ꯆꯠꯄ ꯃꯇꯝꯁꯤꯗ ꯂꯧꯈꯤꯕ ꯗꯣꯞ ꯇꯦꯁꯅꯤ ꯑꯗꯨꯒ ꯅꯕꯦꯝꯕꯔꯒꯤ 18ꯗꯒꯤ ꯑꯩꯉꯣꯟꯗ 2017ꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯑꯩꯉꯣꯟꯗ ꯌꯨꯔꯤꯟ ꯁꯦꯝꯄꯜꯁꯦ ꯂꯧꯈꯤꯕꯅꯤ ꯂꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯍꯤ 10ꯃꯨꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯛꯑꯒ ꯃꯦꯗꯜ ꯄꯨꯔꯛꯄ ꯑꯗꯒꯤ ꯗꯣꯞꯁꯤ ꯃꯁꯤꯡ ꯈꯪꯗꯅ ꯑꯩꯗꯤ ꯄꯤꯔꯛꯑꯕꯅꯤ ꯕ꯭ꯂꯗꯇꯁꯨ ꯌꯨꯔꯤꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯁꯤꯡ ꯄꯤꯔꯛꯄꯅꯤꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯋꯦꯠ ꯂꯤꯐꯇꯤꯡ ꯐꯦꯗꯔꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯣꯏꯒꯤ ꯐꯦꯗꯔꯦꯁꯟꯅ ꯏꯁꯨ ꯇꯧꯋꯦ ꯗꯥꯏꯠꯁꯦ ꯏꯁꯨ ꯇꯧꯕ ꯗꯥꯏꯠꯁꯦ ꯃꯣꯏꯅ ꯇꯧꯕ ꯗꯥꯏꯠ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯦꯂꯥꯎ ꯇꯧꯕ ꯗꯥꯏꯠ ꯑꯝꯇ ꯆꯥꯍꯟꯗꯦ ꯑꯩꯈꯣꯏꯗ ꯑꯗꯩ ꯔꯨꯝ ꯆꯦꯛꯀꯤꯡ ꯂꯥꯛꯏ ꯃꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯌꯥꯎꯏ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯃꯣꯏꯅ ꯆꯤꯡꯅ ꯇꯥꯔꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇꯒ ꯂꯥꯛꯑꯒ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯗꯅ ꯌꯥꯝꯅ ꯀꯔꯤꯝꯇ ꯄꯣꯠꯁꯦ ꯑꯩꯅ ꯃꯣꯏꯅ ꯑꯦꯂꯥꯎ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯄꯨ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕꯈꯩ ꯑꯩꯅ ꯑꯗꯨꯝ ꯁꯦꯡꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯁꯥꯟꯅꯔꯛꯄꯅꯤ ꯁꯥꯟꯅꯕ ꯃꯁꯥꯟꯅꯁꯤꯗ ꯑꯩ ꯀꯟꯅꯕꯅꯤꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯩ ꯉꯁꯤꯐꯥꯎꯗꯁꯨ ꯆꯥꯔꯛꯇꯦ ꯑꯩꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯌꯥꯝ ꯆꯝꯅ ꯂꯥꯛꯄ ꯄꯨꯟꯁꯤ ꯌꯥꯝꯅ ꯏꯁꯥꯅ ꯁꯤꯃꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯀꯟꯅꯒ ꯍꯣꯠꯅꯖꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ 2017 ꯅꯕꯦꯝꯕꯔꯁꯤꯗ ꯂꯧꯈꯤꯕ ꯗꯣꯞꯁꯤꯗ ꯁꯨꯃꯥꯏꯅ ꯃꯁꯤꯁꯨ ꯑꯗꯨꯗ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯗꯣꯔꯛꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯅ ꯂꯥꯛꯑꯕ ꯃꯇꯨꯡ 2018ꯒꯤ ꯀꯝꯃꯨꯅꯦꯜ ꯒꯦꯝꯁꯀ ꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯃꯦꯒꯤ ꯗꯦꯠ 15ꯗ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯀꯧꯔꯛꯑꯒ ꯀꯦꯝꯗ ꯂꯩꯕ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯂꯩꯔꯒ ꯀꯧꯔꯛꯑꯒ ꯑꯩ ꯅꯪ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯑꯩ ꯏꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯒ ꯑꯗꯨꯝ ꯑꯣꯖꯥ ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨ ꯀꯩꯅೋ ꯑꯩꯗꯤ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯇꯦꯅ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩ ꯑꯗꯨꯝ ꯃꯣꯏꯗ ꯍꯥꯏ ꯑꯗꯨꯒ ꯑꯣꯖꯥ ꯍꯣꯏꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯁꯥꯔ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯣ ꯑꯩ ꯑꯗꯨꯕꯨ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯁꯨ ꯉꯁꯤꯐꯥꯎꯗꯁꯨ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯅꯪꯒꯤꯁꯦ ꯑꯁꯣꯏꯕ ꯈꯔꯗꯤ ꯃꯣꯏꯗꯁꯨ ꯌꯥꯎꯔꯦ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯄꯥꯡꯅꯤꯗꯤ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯑꯗꯨꯒ ꯅꯪ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪ ꯍꯥꯏꯗꯕꯤꯗ ꯑꯩꯈꯣই ꯌꯦꯡꯒꯦ ꯑꯗꯨꯒ ꯅꯪ ꯀꯦꯁ ꯑꯃꯗꯤ ꯊꯦꯡꯅꯗꯕꯗꯤ ꯌꯥꯔꯣꯏ ꯁꯤꯒꯤ ꯀꯦꯁꯀꯤ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟꯁꯨ ꯇꯧꯕꯤꯈꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯆꯥꯔꯨꯗꯕꯅꯤ나 ꯏꯖꯠ ꯂꯥꯏꯁꯤꯗꯤ ꯇꯥꯜꯂ ꯐꯪꯉꯤ ꯄꯩꯁꯥ ꯏꯖꯠꯁꯤꯗꯤ ꯇꯥꯜꯂ ꯐꯪꯗꯦ ꯄꯩꯁꯥꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤꯅ ꯑꯩꯅ ꯁꯥꯔ ꯄꯩꯁꯥꯒꯤꯗꯤ ꯑꯩ ꯀꯩꯝ ꯋꯥꯗꯦ ꯑꯩꯒꯤ ꯑꯩ ꯌꯨꯝꯗ ꯍꯥꯏꯔꯒ ꯑꯩ ꯌꯨꯝ ꯌꯣꯟꯕ ꯈꯪꯗꯦ ꯏꯪꯒꯣꯜ ꯌꯣꯟꯕ ꯈꯪꯗꯦ ꯂꯧ ꯌꯣꯟꯕ ꯈꯪꯗꯦ ꯇꯧꯔꯒ ꯑꯩ ꯀꯦꯁꯁꯦ ꯐꯥꯏꯠ ꯇꯧꯕꯤꯌꯣ ꯑꯩ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯄꯤꯕ ꯉꯝꯒꯅꯦꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯔꯛꯑ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯗꯤꯂꯦ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯁꯤꯗ ꯑꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯃꯥ ꯁꯥꯟꯅꯕ ꯃꯔꯝꯗ ꯃꯥ ꯀꯔꯤꯅꯣ ꯀꯩꯝꯇ ꯅꯣꯂꯦꯖ ꯂꯩꯕ ꯅꯠꯇꯦ ꯈꯪꯗꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯁꯣꯔꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯕꯤꯖꯦꯟ ꯀꯨꯃꯥꯔ ꯑꯣꯀꯦ ꯃꯥꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯐꯣꯟ ꯇꯧꯔꯒꯁꯨ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯏ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯆꯥꯈꯤꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯊꯃꯣꯏ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯒ ꯏꯆꯦꯅ ꯑꯗꯨꯝ ꯅꯪ ꯇꯁꯦꯡꯅ ꯏꯆꯦꯅ ꯆꯥꯈꯤꯗꯕ ꯑꯣꯏꯇꯥꯔꯗꯤꯅ ꯃꯥꯅ ꯅꯦꯠꯇꯒ ꯊꯤꯗꯅ ꯕ꯭ꯔꯨꯟ ꯐꯦꯗꯔꯦꯁꯟ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯗꯒꯤ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯥꯜ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯆꯥꯗꯦ ꯍꯥꯏꯔꯁꯨ ꯃꯌꯥꯝꯁꯤꯅ ꯊꯥꯖꯕꯤꯈꯤꯗꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯥꯖꯗꯨꯅ ꯑꯩꯕꯨ ꯋꯤꯁ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯉꯁꯤꯗꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯈꯪꯕꯤꯕꯗꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧ ꯐꯥꯏꯠ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯂꯤꯅꯣꯁꯦ ꯃꯁꯤꯅꯤꯀꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤꯁꯦ ꯑꯗꯣ ꯚ꯭ꯌꯨꯔꯁꯤꯡ ꯍꯧꯖꯤꯛ ꯁꯟꯖꯤꯇꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯦꯁꯁꯤ ꯇꯧꯅꯕ ꯃꯇꯝꯗ ꯀꯦꯁ ꯃꯥꯏ ꯄꯥꯛꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇꯦ ꯀꯦꯁꯁꯤ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯃꯗ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯔꯒ ꯂꯩꯖꯕ ꯑꯃꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯀꯦꯁ ꯇꯧꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯋꯥꯏꯁꯤꯅꯤ ꯑꯗꯣ ꯁꯟꯖꯤꯇꯥꯗꯒꯤ ꯍꯧꯖꯤꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯇꯟꯖꯥꯁꯨ ꯂꯣꯏ ꯁꯟꯖꯤꯇꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯁꯥꯡꯉꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯁꯤꯒꯤ ꯀꯦꯁꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯆꯥꯈꯤꯗꯕꯗꯨꯅ ꯑꯩꯒꯤ ꯑꯆꯨꯝꯕꯗꯣ ꯃꯌꯥꯝꯗ ꯎꯠꯂꯝꯒꯦ ꯍꯥꯏꯅ ꯑꯩ ꯆꯞꯌꯨꯡꯅ ꯂꯦꯞꯁꯨ ꯂꯦꯞꯈꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯇꯣꯛꯑꯁꯨ ꯌꯥꯏ ꯑꯩ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯦꯁ ꯃꯥꯗꯤ ꯗ꯭ꯔꯒ ꯆꯥꯔꯒ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯤꯡꯆꯠꯄꯨꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯆꯨꯝꯅ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯖꯔꯒ ꯁꯤ ꯌꯧꯔꯛꯑꯒ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯕꯗꯅꯥꯝ ꯑꯃꯒ ꯂꯣꯏꯅꯔꯒ ꯁꯥꯟꯅꯕ ꯇꯣꯛꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯅ ꯆꯥꯈꯤꯗꯕꯅꯤꯅ ꯑꯩꯒꯤ ꯑꯆꯨꯝꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯦꯅ ꯑꯩꯅ ꯌꯨꯝꯗꯁꯨ ꯀꯟꯅ ꯍꯥꯏꯕ ꯑꯩ ꯏꯄ꯭ꯋꯥꯁꯤꯗꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯀꯞꯄꯗꯣ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯁꯣꯛꯄꯗꯒꯤ
ꯑꯩꯈꯣꯏꯒꯤ CM ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ CMꯗ ꯁꯥꯔ CMꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯨꯕ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯏꯕ ꯄꯣꯠꯇꯨ ꯆꯦꯗꯨꯗꯁꯨ ꯅꯥꯈꯥꯏ ꯁꯦꯡꯅ ꯇꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯅꯝꯕꯔꯁꯤ ꯑꯃꯈꯛꯇ ꯑꯣꯏꯒꯗꯕꯅꯦꯕ ꯑꯩꯒꯤꯗꯤ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯅꯝꯕꯔꯁꯤ ꯑꯅꯤꯅꯦꯕ ꯃꯣꯏꯅ ꯄꯤꯔꯛꯏꯁꯦ ꯄꯤꯔꯛꯏꯕ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯅꯝꯕꯔꯁꯤ ꯑꯩꯅ ꯁꯥꯔ ꯑꯩꯗꯤ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯅꯝꯕꯔ ꯑꯅꯤ ꯄꯤꯔꯒ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ CMꯅꯒꯁꯨ ꯈꯨꯗꯛꯇ ꯏꯃꯥꯡꯗ ꯑꯗꯨꯝ ꯆꯦ ꯏꯕ ꯃꯥꯅ ꯏꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔꯗ ꯁꯤ ꯌꯦꯡꯁꯤꯜꯂꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯑꯩ ꯆꯪꯖꯔꯨꯔꯦ ꯑꯗꯨ ꯅꯠꯇꯕꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯅꯕꯒꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯀꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯇ ꯑꯩ ꯍꯥꯏꯖꯩꯕ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯟ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯅꯕ ꯂꯣꯏꯅ ꯍꯥꯏꯖꯔꯨꯏ ꯃꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯨꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯁꯁꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯝꯕꯒꯤ ꯑꯩꯅ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟꯗꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟꯗꯁꯨ ꯑꯗꯨꯝ ꯃꯣꯏꯗ ꯁꯥꯔ ꯑꯩꯒꯤꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩ ꯀꯩꯝꯇ ꯆꯥꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯛ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯣꯏꯗꯦ ꯍꯥꯏꯔꯒꯁꯨ ꯇꯨꯡꯗ ꯆꯥꯔꯝꯅꯤꯗ ꯃꯁꯥꯅ ꯆꯥꯔꯒ ꯆꯥꯏꯗꯤ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩ ꯅꯥꯀꯣꯡꯗ ꯂꯣꯏ ꯇꯥꯔꯛꯏ ꯑꯗꯨꯁꯨ ꯑꯩꯅ ꯊꯤ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯗ ꯍꯦꯟꯅ ꯑꯩꯅ ꯊꯧꯅꯥꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯇꯥꯔꯗꯤ ꯑꯩ ꯁꯤꯔꯕꯕꯨ ꯑꯩ ꯈꯣꯡꯐꯝ ꯂꯦꯝꯗꯅ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯜꯂꯝꯃꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡ ꯀꯥꯏꯀꯨꯁꯦ ꯃꯥꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯤꯗ ꯃꯥ ꯑꯉꯥꯡꯁꯤꯡ ꯈꯔ ꯅꯝꯕꯔ ꯄꯤꯔꯛꯑꯒ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯂꯒ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯣ ꯍꯥꯏꯅ ꯃꯥꯅ ꯒꯥꯏꯗꯀ ꯇꯧꯕꯤꯗꯅ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥ ꯑꯃꯔꯅꯦ ꯏꯄ꯭ꯋꯥꯁꯤꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯐꯦꯗꯔꯦꯁꯟꯗꯁꯨ ꯆꯪꯉꯝꯃꯤ ꯃꯣꯏꯗꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯎꯀꯤꯜ ꯑꯃꯁꯨ ꯃꯣꯏꯅ ꯅꯦꯛꯂꯛꯑꯦ ꯎꯀꯤꯜ ꯑꯃꯁꯨ ꯃꯣꯏꯅ ꯄꯤꯔꯛꯑꯦꯕ ꯄꯤꯔꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜ ꯑꯃ ꯃꯣꯏꯅ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯁꯤꯒꯤ ꯎꯀꯤꯜꯁꯤꯗ ꯆꯪ ꯇꯥꯔꯒꯗꯤ ꯏꯁꯄꯣꯔꯠꯀꯤ ꯂꯝꯕꯤꯗ ꯈꯪꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯋꯦꯜꯐꯤꯌꯔ ꯐꯦꯗꯔꯦꯁꯟꯅ ꯄꯤꯔꯛꯏꯅꯦꯕ ꯅꯝꯕꯔ ꯁꯤꯒ ꯇꯥꯟꯅꯧ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯏꯄ꯭ꯋꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯃꯥꯅ ꯎꯀꯤꯜꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯣ ꯑꯩꯈꯣꯏꯅ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯒꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯩ ꯏꯄ꯭ꯋꯥꯁꯤꯅ ꯅꯪꯒꯤ ꯁꯤꯒꯤ ꯀꯦꯁꯇꯤ ꯕꯣꯔꯗ ꯑꯣꯐꯤꯁꯇ ꯆꯠꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯆꯠꯂꯗꯕꯅꯤ ꯑꯗꯨꯅ ꯕꯣꯔꯗ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗꯤ ꯄ꯭ꯔꯖꯦꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯩ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯍꯨꯠ ꯅꯠꯇ꯭ꯔꯒ ꯎꯀꯤꯜ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯃꯥꯅ ꯆꯠꯀꯅꯤ ꯆꯞꯂꯨꯡꯅ ꯃꯥꯅ ꯂꯦꯞꯈ꯭ꯔꯦ ꯑꯩꯅꯁꯨ ꯏꯄ꯭ꯋꯥꯗꯨꯗ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯊꯥꯔꯣꯏ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯐꯖꯅ ꯑꯩ ꯐꯥꯏꯠ ꯇꯧꯅꯤ ꯃꯥꯅꯁꯨ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯃꯥꯒ ꯑꯩꯈꯣꯏ ꯗꯥ ꯑꯃꯔꯁꯤꯒ ꯃꯕꯥꯅꯤ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯕꯣꯔꯗ ꯑꯣꯐꯤꯁꯇ ꯀꯦꯁꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯀꯦꯁꯁꯤꯒꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅꯁꯨ ꯁꯞꯄꯣꯔꯠ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯁꯨ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯉꯝꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗ ꯕꯣꯔꯗ ꯑꯣꯐꯤꯁ ꯆꯠꯂꯤꯁꯦ ꯆꯠꯄꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠꯁꯤ ꯑꯗꯨ ꯂꯩ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯐꯦꯗꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯁꯤ ꯕꯣꯔꯗ ꯑꯣꯐꯤꯁꯇ ꯂꯩ ꯍꯥꯏꯔꯥ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄꯒꯤ ꯁꯤꯅꯥꯔꯤꯑꯣꯗꯣ ꯈꯔꯗꯪꯒ ꯈꯤꯇꯪ ꯑꯗꯨ ꯏꯟ ꯗꯤꯇꯦꯜꯁ ꯈꯔꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯗꯤ ꯁꯤꯒꯤ ꯀꯦꯁꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯃꯅꯨꯡꯒꯤ ꯅꯠꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯐꯦꯗꯔꯦꯁꯟꯅꯁꯨ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏ ꯃꯐꯝꯗ ꯊꯦꯡꯅꯒꯅꯤ ꯃꯣꯏꯅ ꯃꯐꯝ ꯊꯥꯔꯛꯄꯅꯤ ꯃꯣꯏꯒꯤ IWFꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯕꯣꯔꯗ ꯑꯣꯐꯤꯁꯀꯤ ꯍꯪꯒ꯭ꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯑꯣꯐꯤꯁ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯄꯤꯔꯛꯑꯒ ꯃꯣꯏ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯂꯥꯛꯑꯒ ꯁꯤꯗ ꯇꯧꯔꯒꯗꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯩ ꯆꯠꯄꯅꯤ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯃꯔꯨꯑꯣꯏꯅ ꯀꯦꯁꯁꯦ ꯑꯥꯗ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯕꯣꯔꯗ ꯑꯣꯐꯤꯁꯇ ꯑꯗ ꯃꯣꯏꯅ ꯔꯤꯖꯜꯠꯁꯦ ꯍꯥꯏꯕꯗꯤ ꯂꯥꯟꯗꯦ ꯗꯣꯄꯤꯡ ꯇꯦꯁꯇ ꯁꯟꯖꯤꯇꯥꯒꯤ ꯂꯧꯔꯤꯕ ꯏꯗ ꯕ꯭ꯂꯗ ꯑꯣꯔ ꯌꯨꯔꯤꯟ ꯏꯁꯦꯜꯐꯁꯦ ꯗꯣꯄꯤꯡ ꯇꯦꯁꯇ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯌꯦꯅ ꯍꯥꯏꯈ꯭ꯔꯤꯁꯤ ꯍꯟꯗꯣꯛꯈ꯭ꯔꯀꯥꯟꯗ ꯑꯣꯏꯗꯦ ꯁꯟꯖꯤꯇꯥꯅ ꯆꯨꯝꯃꯦꯅ ꯁꯤꯒꯤ ꯚꯔꯗꯤꯛ ꯑꯃ ꯂꯥꯛꯇꯧꯔꯤꯅꯦꯕ ꯁꯤ ꯂꯥꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯃꯤꯕ ꯁꯁꯄꯦꯟꯁꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯀꯣꯛꯂꯛꯀꯗꯣꯔꯤꯅꯤꯗꯅ ꯑꯗ ꯁ꯭ꯋꯥꯏꯒꯤ ꯋꯥꯔꯤꯁꯤꯒ ꯈꯤꯇꯪ ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯔꯝꯃꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯁꯁꯤ ꯆꯠꯂꯨꯉꯥꯏꯗ ꯀꯦꯁꯇꯤ ꯅꯨꯃꯤꯠ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯣꯡꯃ ꯃꯣꯏ ꯈꯔ ꯃꯣꯏ 5-6ꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯦ ꯁꯥꯡ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯣꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯆꯦꯁꯤꯗꯤ ꯍꯧꯕꯗꯒꯤ ꯌꯥꯝ ꯁꯣꯏꯔꯦꯕ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯅꯝꯕꯔ 2 ꯁꯨꯔꯛꯄ ꯃꯣꯏꯅ ꯀꯣꯗ ꯅꯝꯕꯔ 2 ꯁꯨꯔꯛꯄ ꯑꯗꯒꯤ ꯃꯔꯛꯇꯁꯨ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯀꯥꯏꯅ IWFꯅ ꯍꯥꯏꯔꯛꯄ ꯄꯦꯄꯔ ꯃꯌꯥꯝ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯆꯥꯈꯤꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ pukhalaga case to tawgibani taw matamdasu moina case sigi reason je moina 45 days reason je lakani na dumai harakoni ado moin lakpada numit hafta amadi change satpaga halakpaga da adu charangna numit 10 mo manipur yarakpada adu charakpada aina moina 45 matam pirakpa 45 se ai ngai bada suki matik wai ai tawbam gangdana
ꯌꯥꯝ ꯋꯥꯅ ꯍꯥꯏꯕꯗꯤ ꯊꯣꯛꯑꯦ ꯊꯣꯛꯐꯝ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯁꯨ ꯊꯣꯛꯐꯝ ꯈꯪꯗꯦ ꯆꯠꯂꯁꯨ ꯆꯠꯐꯝ ꯈꯪꯗꯦ ꯑꯗꯩ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏ ꯅꯪ ꯃꯇꯝꯁꯨ ꯅꯪ ꯁꯣꯏꯗꯅ ꯅꯄꯥꯅꯁꯨ ꯍꯥꯏꯔꯦ ꯅꯪ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯇꯧꯔꯛꯄꯅꯤ ꯅꯪꯉꯣꯟꯗ ꯅꯝꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯅꯪ ꯁꯥꯟꯅꯕ ꯆꯠꯂꯣꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯦ ꯆꯠꯀꯦꯅ ꯑꯩ ꯈꯜꯂꯝꯃꯦ ꯆꯠꯂꯨꯔꯒ ꯖꯤꯝ ꯆꯪꯉꯨꯔꯒ ꯁꯨꯝ ꯃꯌꯥꯝꯅ ꯑꯩ ꯎꯕꯗ ꯈꯧꯇꯛ ꯆꯥꯕꯗꯣ ꯂꯣꯏ ꯇꯧꯕꯗꯣ ꯑꯩꯁꯨ ꯎꯕꯅꯤꯅ ꯈꯪꯕꯗꯨꯅ ꯑꯗꯨꯅ ꯑꯩ ꯆꯠꯅꯤꯡꯕ ꯊꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯗꯦ ꯏꯃꯥ ꯑꯩꯒꯤ ꯔꯤꯖꯟꯁꯦ ꯇꯁꯦꯡꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯁꯥꯟꯅꯕ ꯍꯧꯒꯦ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯁꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯍꯥꯏ ꯑꯗꯨꯒ 45 ꯗꯦ ꯅꯨꯃꯤꯠꯁꯦ ꯉꯥꯏꯅ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯛꯑꯕ ꯉꯥꯏꯗ ꯅꯨꯃꯤꯠ 95ꯁꯦ ꯄꯨꯔꯥ ꯍꯦꯟꯗꯣꯛꯑꯕꯕꯨ ꯑꯩꯒꯤ ꯔꯤꯖꯜ ꯂꯥꯛꯄꯤꯗꯦꯕ ꯑꯩ ꯔꯤꯖꯜ ꯄꯤꯔꯛꯇꯦꯕ ꯑꯗꯨꯗ ꯑꯩꯅ ꯏꯄ꯭ꯋꯥꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯀꯩ ꯑꯣꯏꯅꯁꯨ ꯂꯣꯏ ꯍꯥꯏꯔꯒ ꯃꯥ ꯅꯆꯦꯒꯤ ꯔꯤꯖꯟꯁꯨ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯊꯦꯡꯊꯔꯕ ꯃꯣꯏꯅ ꯄꯤꯔꯤꯕ ꯃꯇꯝꯁꯤꯕꯨ ꯀꯩꯒꯤꯗꯧꯕꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯗꯤꯂꯦ ꯇꯧꯔ ꯂꯩꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯉꯥꯏꯗ ꯌꯥꯝ ꯊꯦꯡꯊꯔꯉꯥꯏꯗ ꯍꯟꯗꯛ ꯗꯦꯠ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 22ꯗꯅꯦꯕ ꯃꯣꯏꯅ ꯔꯤꯖꯟꯁꯦ ꯂꯥꯛꯏꯕꯁꯦ ꯄꯨꯔꯥ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯒꯦꯞ ꯂꯩꯅꯔꯒ ꯃꯣꯏꯅ ꯁꯣꯝꯗꯗꯤ ꯅꯨꯃꯤꯠ 95ꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯕꯅꯦꯕ ꯉꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯃꯨꯛ ꯆꯣꯟꯊꯔꯛꯄ ꯍꯥꯏꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤꯅ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦꯕ ꯑꯩꯒꯤ ꯔꯤꯖꯟꯁꯦ ꯀꯩꯗꯧꯕꯩꯅꯣ ꯑꯩꯁꯦ ꯔꯤꯖꯟꯁꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯃꯤꯠ 95ꯅꯤꯗꯤ ꯃꯌꯥꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯔꯤꯖꯟꯁꯦ ꯍꯥꯏꯗꯣꯛꯄꯤꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯣꯛꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯕꯗꯒꯤ ꯔꯤꯖꯟꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯦꯠ 22ꯁꯤꯗ ꯂꯥꯛꯄꯅꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯐꯦꯗꯔꯦꯁꯟ ꯑꯣꯏꯁꯅꯨ ꯏꯟꯗꯤꯌꯥꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯐꯦꯗꯔꯦꯁꯟ ꯑꯣꯏꯁꯅꯨ ꯁꯟꯖꯤꯇꯥꯒꯤ ꯀꯦꯁꯁꯤꯗ ꯃꯣꯏꯅ ꯁꯟꯖꯤꯇꯥꯒꯤ ꯐꯦꯚꯔꯗ ꯅꯠꯇ꯭ꯔꯒ ꯐꯣꯔꯗ ꯂꯦꯞꯇꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯔꯤ ꯑꯄꯦꯟ ꯄꯦꯟꯗꯜꯂꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯍꯥꯏꯗꯤ ꯑꯩ ꯈꯪꯉꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯅ ꯑꯩꯒꯤꯁꯤ ꯃꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯛꯄꯅꯦ ꯑꯗ ꯃꯣꯏ ꯑꯁꯣꯏꯕꯗꯒꯤꯁꯨ ꯑꯩ ꯉꯁꯤ ꯑꯩ ꯄꯨꯟꯁꯤ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯍꯜꯂꯛꯏꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯗꯦ ꯍꯥꯏꯕꯗ ꯍꯥꯏꯔꯕ ꯃꯣꯏꯅꯁꯨ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟꯅꯁꯨ ꯑꯩ ꯏꯅꯣꯁꯦꯟꯅꯤ ꯃꯥ ꯀꯩꯝꯇ ꯁꯤꯖꯤꯟꯅꯔꯝꯃꯣꯏ ꯍꯥꯏꯕ ꯈꯪꯉꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯣꯏꯅ ꯃꯇꯝꯗꯨꯗꯁꯨ ꯍꯥꯏꯕꯤꯈꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯔꯝꯃꯣꯏ ꯈꯪꯉꯦ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯤ ꯇꯥꯔꯗꯤ ꯃꯣꯏꯅ ꯊꯧꯅꯥ ꯐꯅ ꯉꯁꯤꯐꯥꯎꯗ ꯆꯣꯡꯊꯣꯛꯑꯒ ꯑꯩꯒꯤꯗꯃꯛꯇꯅꯦꯅ ꯆꯣꯡꯊꯣꯛꯄꯤꯈꯤꯗ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟꯗꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯌꯥꯕꯗꯤ ꯑꯩ ꯇꯧꯋꯤ ꯃꯈꯣꯏꯗꯁꯨ ꯁꯥꯔ ꯑꯩꯒꯤꯁꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯆꯥꯈꯤꯗꯕꯅꯤ ꯄꯥꯡꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯂꯣꯏ ꯄꯥꯡꯉꯦ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟꯗꯨ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟꯗꯨ ꯄꯥꯡꯉꯦ ꯑꯗꯨꯕꯨ ꯃꯣꯏꯗ ꯋꯥꯈꯜꯗꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯆꯥꯔꯝꯅꯤꯗ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯁꯨ ꯈꯟꯕꯗꯨꯅꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯑꯩꯅ ꯆꯥꯈꯤꯗꯕꯅꯤꯅ ꯃꯈꯣꯏꯗꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩ ꯂꯩꯈꯤ ꯃꯉꯣꯟꯗ ꯂꯩꯔꯤꯁꯤꯅ ꯁꯥꯔ ꯍꯣꯏꯅ ꯑꯩꯅꯁꯨ ꯌꯥꯝ ꯋꯥꯔꯒ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯁꯦ ꯃꯣꯏꯅ ꯊꯥꯖꯕꯤꯗꯕꯁꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯏꯁꯥꯅ ꯑꯣꯏꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯀꯦꯁꯁꯤ ꯃꯣꯏꯗ ꯍꯥꯏꯗ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯒ ꯑꯩꯁꯤ ꯀꯦꯁꯁꯤ ꯐꯥꯏꯠ ꯇꯧꯔꯒ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯎꯠꯂꯝꯒꯦꯅꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤ ꯑꯦꯅꯤ ꯕꯣꯗꯤꯗ ꯑꯦꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯁꯤꯒꯨꯝꯕ ꯀꯥꯏꯟ ꯑꯣꯐ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯁꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯒꯤ ꯚꯤꯛꯇꯤꯃꯥꯏꯖꯦꯁꯟꯁꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯂꯥꯛꯇꯧꯔꯤꯕ ꯁꯣꯏꯕꯅꯤꯅꯤ ꯈꯪꯗꯦ ꯃꯔꯝ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯣꯏꯔꯒ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯀꯃꯦꯟ ꯇꯧꯅꯤ ꯑꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯀꯣꯆꯅ ꯐꯦꯗꯔꯦꯁꯟꯅ ꯊꯥꯔꯒ ꯃꯣꯏꯅ ꯁꯦꯝꯕꯤꯔꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯒ ꯃꯣꯏꯅ ꯁꯦꯝꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯔꯒ ꯃꯦꯗꯜ ꯂꯧꯔꯛꯑꯒ ꯃꯣꯏꯁꯨ ꯗꯥꯏꯇꯅꯤ ꯑꯩ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯅꯦ ꯑꯗꯣ ꯑꯩ ꯑꯃ ꯐꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯣꯏ ꯂꯣꯏ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯁꯥ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥꯎꯊꯣꯛꯅꯤꯡꯕ ꯑꯩꯁꯦ ꯎꯕꯗꯣ ꯎꯅꯤꯡꯗꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯃꯣꯏꯅ ꯑꯩ ꯎꯕꯗ ꯎꯅꯤꯡꯗꯕ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕ ꯀꯥꯏꯟ ꯑꯣꯐ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯄꯣꯛꯄꯗꯣ ꯑꯩ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯜꯂꯨꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯑꯣꯏꯅ ꯃꯣꯏ ꯎꯕꯗ ꯑꯩ ꯊꯩꯔ ꯆꯠꯀꯅꯦꯕ ꯑꯗꯣ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯑꯩ ꯉꯁꯤꯐꯥꯎꯁꯨ ꯂꯥꯜꯂꯨꯔ ꯇꯥꯔꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯍꯟꯗꯣꯛꯆꯅꯤ ꯑꯗꯨꯒ ꯑꯩ ꯂꯥꯟꯈꯤꯗꯕꯅꯤꯅ ꯑꯩ ꯀꯩꯗꯧꯕꯗꯁꯨ ꯑꯩꯅ ꯈꯣꯡꯐꯝꯁꯦ ꯍꯣꯡꯗꯣꯛꯑꯣꯏꯅꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃ ꯐꯥꯎꯔꯛꯄ ꯁꯥꯟꯅꯔꯣꯏ ꯑꯃ ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯀꯦꯁꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯦꯁꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯍꯥꯏꯕꯁꯨ ꯃꯣꯏ ꯂꯣꯏ ꯈꯪꯉꯤꯕꯅꯤ ꯃꯥꯒꯤꯁꯤ ꯀꯗꯥꯏꯗꯅꯣꯃ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯂꯣꯏ ꯎꯔꯤꯕꯅꯤ ꯈꯪꯉꯤꯕꯅꯤ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯌꯣꯛꯈꯠꯆꯔꯛꯑꯒ ꯉꯁꯤ ꯁꯤ ꯌꯧꯔꯒ ꯃꯣꯏꯁꯨ ꯃꯤꯡꯆꯠ ꯊꯤꯔꯤꯕꯅꯦꯕ ꯇꯁꯦꯡꯅ ꯑꯩ ꯑꯃ ꯗꯣꯞꯇ ꯂꯥꯛꯑꯦ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔ ꯃꯆꯥꯅꯦ ꯍꯥꯏꯕꯗꯣ ꯃꯣꯏꯈꯣꯏꯁꯨ ꯃꯤꯡꯆꯠ ꯊꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯕꯗꯣ ꯇꯧꯔꯒꯁꯨ ꯑꯩꯅ ꯄꯥꯝꯕ ꯂꯦꯚꯦꯜꯗꯨ ꯍꯥꯏꯗꯤ ꯌꯧꯈꯤꯗꯕꯗꯣ ꯇꯨ ꯗ ꯑꯦꯛꯁꯇꯦꯟ ꯑꯄꯦꯟꯕ ꯂꯦꯚꯦꯜꯗꯨꯗꯗꯤ ꯁꯄꯣꯔꯠꯁꯤ ꯌꯧꯈꯤꯗꯦ ꯄꯤꯔꯛꯇꯦ ꯍꯥꯏꯕꯅꯦꯕ ꯄꯤꯔꯛꯇꯦ ꯑꯗꯨꯅ ꯑꯩꯅ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯑꯩ ꯍꯧꯖꯤꯛ ꯁꯥꯟꯅꯅꯤꯡ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯈꯤꯇꯪ ꯑꯁꯣꯏꯕꯗ ꯃꯣꯏꯅ ꯇꯧꯕꯤꯈꯤꯕꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯈꯣꯡꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯒ ꯍꯌꯦꯡ ꯈꯤꯇꯪ ꯁꯣꯏꯔꯛꯄꯗ ꯑꯩꯉꯣꯟꯗ
ꯉꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯑꯩꯉꯣꯟ ꯇꯧꯕꯤꯔꯛꯇ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯑꯗꯒꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯁꯣꯏꯕ ꯃꯇꯝꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯅꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔ ꯑꯃ ꯁꯣꯏꯔꯛꯄ ꯍꯥꯏꯁꯤ ꯀꯗꯥꯏꯗꯒꯤ ꯁꯣꯏꯔꯛꯏꯅꯣ ꯃꯥꯅ ꯁꯣꯏꯔꯤꯁꯤ ꯃꯥꯅ ꯂꯥꯜꯂꯨꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯂꯥꯜꯂꯛꯏꯔꯥ ꯇꯁꯦꯡꯅ ꯅꯈꯥꯏꯁꯤꯡꯅ ꯑꯗꯨꯃ ꯀꯟꯐꯥꯔꯝ ꯇꯥꯔ ꯃꯇꯨꯡꯗ ꯔꯤꯖꯟꯗꯣ ꯂꯦꯞꯄꯤꯌꯣꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯀꯣꯔꯠꯀꯤ ꯚꯔꯗꯤꯛꯁꯤ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯋꯥꯔꯤꯕ ꯃꯣꯏ ꯀꯣꯔꯠꯀꯤ ꯚꯔꯗꯤꯛꯁꯤ ꯂꯥꯛꯑꯦ ꯁꯟꯖꯤꯇꯥꯁꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯥꯒꯤ ꯗꯣꯄꯤꯡ ꯇꯦꯁꯇ ꯃꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯁꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯦꯕ ꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯁꯥꯡꯅꯅꯤ ꯆꯍꯤ ꯍꯦꯟꯅ ꯋꯥꯔꯛꯏꯕ ꯁꯐꯔ ꯇꯧꯔꯛꯏꯕ 45 days ꯑꯃ ꯂꯣꯏꯅꯕ ꯉꯥꯏꯕꯗ ꯋꯥꯈ꯭ꯔꯤꯕ ꯁꯤꯒꯤ ꯄꯦꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯦ ꯑꯣꯏꯗ꯭ꯔꯦ ꯁꯟꯖꯤꯇꯥꯅ ꯆꯨꯝꯃꯦꯅ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯁꯦ ꯃꯣꯃꯦꯟꯁꯦ ꯆꯦꯁꯤ ꯂꯥꯛꯄ ꯗꯦꯠ 22 ꯖꯅꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯟꯖꯤꯇꯥ ꯀꯔꯤ ꯐꯥꯎꯏ ꯑꯩ ꯅꯨꯃꯤꯠꯇꯨ ꯃꯣꯏ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯨꯝꯃꯦ ꯑꯍꯤꯡꯗꯅꯦ ꯄꯥꯎ ꯂꯥꯛꯏꯁꯦ ꯑꯍꯤꯡ ꯄꯨꯡ 3 ꯇꯥꯔꯦ 3 ꯇꯥꯔꯛꯄꯁꯦ ꯑꯩꯒꯤ ꯏꯆꯦ ꯏꯌꯥꯏꯃ ꯂꯧꯕ ꯏꯕꯥꯏꯁꯦ ꯏꯇꯩꯁꯦ ꯊꯥꯡꯃꯩꯕꯟꯗ ꯑꯣꯡꯉꯦ ꯑꯩ ꯏꯆꯦꯗꯣ ꯑꯗꯣ ꯏꯇꯩꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯄꯨꯡ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯊꯕꯛ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯅꯦꯕ ꯃꯥꯅ ꯁꯨꯝ ꯑꯩꯈꯣꯏ ꯇꯨꯝꯃꯝꯒꯗ꯭ꯔꯥ ꯃꯥ ꯍꯔꯥꯎꯃꯟꯗꯅ ꯏꯕꯥꯏꯁꯤꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯕ ꯑꯗꯣꯏꯕꯥꯏꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯉꯥꯏꯗ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯇꯨꯝꯕꯁꯦ ꯑꯗ ꯏꯃꯥꯅ ꯑꯍꯤꯡꯗ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯀꯅꯥꯅꯣꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯑꯩꯅ ꯈꯪꯗꯦ ꯑꯩꯅ ꯏꯃꯥꯁꯤꯗꯤ ꯏꯕꯥꯏꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩ ꯄꯥꯏꯔꯣꯏꯗ ꯀꯥꯏꯅ ꯐꯣꯟꯁꯦ ꯂꯧꯈꯠꯂꯨꯔꯒ ꯑꯩ ꯇꯣꯛ ꯊꯝꯃꯦ ꯏꯃꯥꯅ ꯍꯦ ꯄꯥꯏꯌꯣ ꯑꯍꯤꯡꯗ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯀꯩꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯥꯏꯈꯠꯂꯨ ꯍꯥꯏꯉꯥꯏꯗ ꯄꯥꯏꯈꯠꯂꯉꯥꯏꯗ ꯅꯪ ꯁꯥꯟꯅꯕ ꯌꯥꯔꯕꯅꯤꯅꯦ ꯍꯥꯏꯔꯛꯑꯦꯕ ꯋꯥꯍꯩ ꯇꯞ ꯇꯞꯅ ꯑꯗꯩ ꯍꯥ ꯍꯥꯏꯔꯒ ꯑꯩ ꯈꯪꯗꯦ ꯍꯔꯥꯎꯕꯣꯏ ꯈꯣꯏꯔꯤꯕꯣꯏ ꯑꯁꯦꯡꯀꯤꯔꯥ ꯍꯥꯏꯔꯦꯕꯣ ꯑꯁꯦꯡꯕꯅꯤꯅꯦ ꯍꯥꯏ ꯑꯇꯩ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯅ ꯄꯥꯎ ꯇꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯞꯁꯨ ꯀꯞꯈ꯭ꯔꯦ ꯅꯣꯛꯁꯨ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃꯁꯨ ꯇꯨꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯉꯥꯛꯇꯪꯗꯁꯨ ꯍꯔꯥꯎꯔꯨꯔꯒ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯣ ꯑꯩꯁꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯌꯥꯒꯗꯧꯕ ꯂꯩꯇꯥꯔꯗꯤ ꯅꯍꯥꯟꯅ ꯇꯧꯕꯤꯕ ꯀꯩꯗꯧꯒꯦ ꯃꯣꯏꯅ ꯃꯇꯝ ꯑꯩꯒꯤ ꯃꯥꯡꯒꯤ ꯃꯇꯝꯗꯨꯗꯤ ꯃꯣꯏꯅ ꯎꯔꯛꯑꯣꯏꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯊꯃꯣꯏ ꯀꯟꯗꯕ ꯃꯤꯑꯣꯏ ꯇꯥꯔꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯒꯦꯕ ꯑꯩꯅ ꯗꯣꯞꯁꯤ ꯇꯁꯦꯡꯅ ꯆꯥꯈꯤꯗꯕꯅꯤꯅ ꯑꯩ ꯔꯤꯖꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯁꯤꯔꯒꯦꯅ ꯆꯞ ꯌꯥꯝ ꯂꯦꯞꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯁꯤꯂꯥꯔꯨꯗ ꯀꯦꯝ ꯂꯩꯌꯦꯕ ꯀꯦꯝꯗ ꯂꯩꯕ ꯃꯇꯝꯗ ꯆꯤꯡ ꯑꯋꯥꯡꯕ ꯃꯊꯛꯇ ꯑꯩꯁꯦ ꯑꯍꯤꯡꯗ ꯂꯦꯞꯄꯦꯕ ꯑꯩ ꯆꯣꯡꯊꯔꯒ ꯁꯤꯔꯕꯨ ꯈꯜꯂꯦꯕ ꯑꯗꯣ ꯈꯜꯂꯝꯕ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯆꯣꯡꯊꯔ ꯁꯤꯔꯨꯅꯤ ꯍꯥꯏꯕꯗꯤ ꯁꯤꯔꯨ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯧꯅꯤ ꯁꯟꯗꯥꯗꯣ ꯏꯀꯥꯏꯃꯟꯕꯒꯤ ꯆꯣꯡꯊꯔ ꯁꯤꯔꯤꯅꯤ ꯕꯗꯅꯥꯝꯗꯣ ꯑꯩ ꯐꯪꯍꯧꯅꯤꯀꯣ ꯑꯩ ꯁꯤꯕ ꯌꯥꯗꯦ ꯑꯩ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯦꯞꯈꯤꯒꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯖꯔꯅꯤ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯕꯩ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯑꯗꯨꯒ ꯔꯤꯖꯟꯁꯦ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯄꯨꯟꯁꯤꯗꯨꯗꯤ ꯃꯣꯏꯅ ꯀꯩꯁꯨ ꯍꯟꯖꯤꯜꯂꯛꯄꯗꯤ ꯀꯩꯁꯨ ꯀꯝꯄꯦꯟꯁꯦꯠ ꯉꯝꯃꯣꯏ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯀꯣꯔꯠꯀꯤ ꯚꯔꯗꯤꯛꯁꯤ ꯂꯥꯛꯑꯦ ꯁꯟꯖꯤꯇꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯀ꯭ꯂꯤꯟ ꯑꯣꯏꯔꯦ ꯌꯥꯝ ꯆꯨꯝꯅ ꯍꯧꯖꯤꯛ ꯁꯥꯟꯅꯕꯁꯤ ꯆꯠꯄ ꯌꯥꯔꯅꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯕ 2020 ꯑꯣꯂꯝꯄꯤꯛꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯟꯅꯗꯩꯁꯨ ꯑꯩ ꯍꯥꯟꯅ ꯑꯣꯂꯝꯄꯤꯛ ꯑꯃ ꯃꯤꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯤꯃꯗꯤ ꯑꯩ ꯌꯥꯎꯒꯦꯅꯁꯨ ꯀꯟꯅꯁꯨ ꯍꯣꯠꯅꯔꯒ ꯁꯥꯟꯅꯔꯛꯄꯅꯤ ꯑꯩ ꯁꯤꯃꯗꯤ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯁꯥꯟꯅꯕ ꯂꯦꯞꯄꯨꯔꯦ ꯇꯁꯦꯡꯅ ꯑꯩ ꯊꯃꯣꯏ ꯐꯖꯅ ꯀꯥꯏꯈ꯭ꯔꯦ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯔꯔꯣꯏꯕ ꯈꯟꯈ꯭ꯔꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯄꯨꯟꯁꯤꯗ ꯂꯥꯏꯐꯇ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯄꯨꯔꯥ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂ ꯃꯇꯨꯡꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯔꯤꯖꯜ ꯂꯥꯛꯄꯁꯦ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯒ ꯑꯩ ꯁꯥꯟꯅꯈꯤꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯗꯣ 2020 ꯑꯣꯂꯝꯄꯤꯛꯁꯦ ꯌꯥꯎ ꯉꯝꯅꯕ ꯑꯩ ꯀꯟꯅ ꯑꯩ ꯍꯣꯠꯅꯒꯦꯅ ꯆꯞ ꯌꯨꯡꯅ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯕꯣꯔ ꯑꯁꯤꯔꯕꯥꯗ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯁꯤꯃ ꯍꯥꯏꯅꯤꯡꯉꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ISTVꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤ ꯃꯁꯤꯡꯁꯨ ꯌꯥꯝꯖꯔꯕꯅꯤ ꯑꯗꯨꯅ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯑꯃꯨꯛꯁꯨ ꯁꯟꯗꯣꯛꯄꯤꯔꯒꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ about 29-30 lakhs people ꯂꯩꯔꯤꯁꯦ ꯁꯟꯖꯤꯇꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯤ we have to raise our hand for Sanjita aduna Sanjita gi punsigi career si once again masi magi title mem phangba ngamnaba khwadikena chawwa awang thaki blessing si magonda pibi matam oire habisima thamjai Sanjita ada sodna su phangani ado hojik lakningi se ada amuk hallaga you have to get back to your own place sai sanawung satuine 2020 gi Olympics si yawninge habisima pandamni ado moida amuk sanabasi chume si nangi suspension adu loina lift tawre aduna revoke tawre adu halla o kaina kawra abra aduga kramain tawi adu kramain changani hoji sanaba heta howaji hekta yabra kramain taw
ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯐꯣꯟꯗꯤ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕ 23ꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯐꯦꯗꯔꯦꯁꯟꯒꯤ ꯁꯥꯔꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩꯉꯣꯟꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯅꯤꯡꯉꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯉꯦ ꯋꯥꯍꯪꯁꯦ ꯑꯩꯅ ꯁꯥꯔ ꯑꯩꯒꯤ ꯔꯤꯖꯟꯁꯤ ꯍꯧꯖꯤꯛꯇꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯁꯥꯟꯅꯒꯦꯅ ꯈꯜꯂꯤ ꯁꯥꯟꯅꯈꯤꯅꯦꯅ ꯑꯃꯨꯛ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯑꯗꯣ ꯅꯪ ꯒꯦꯝꯗ ꯂꯥꯛꯅꯤꯡꯉꯤꯕ꯭ꯔꯥ ꯂꯥꯛꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯉꯦ ꯑꯗ ꯑꯩꯅ ꯁꯥꯔ ꯑꯩ ꯁꯥꯟꯅꯈꯤꯒꯦꯅ ꯈꯟꯕꯅꯤꯅ ꯑꯩ ꯂꯥꯛꯅꯤꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯂꯥꯁꯇ ꯑꯃꯨꯛ ꯍꯪꯉꯤ ꯀꯣꯏꯁꯟꯁꯤꯅ ꯃꯥꯔꯁꯇ ꯑꯣꯂꯦꯝꯄꯤꯛ ꯀ꯭ꯋꯥꯂꯤꯐꯥꯏ ꯂꯩ ꯅꯪ ꯁꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯁꯨ ꯍꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯔꯗꯁꯨ ꯑꯗꯨꯝ ꯍꯥꯏꯒꯦ ꯁꯥꯔ ꯑꯩ ꯅꯍꯥꯟꯃꯩ ꯑꯩ ꯁꯥꯟꯅꯕ ꯂꯦꯞꯄꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯅ ꯈꯨꯝꯈꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯦꯝꯗꯗꯤ 2020ꯒꯤ ꯑꯣꯂꯦꯝꯄꯤꯛꯁꯤ ꯌꯥꯎꯒꯦ ꯈꯜꯂꯤꯕꯅꯤꯅ ꯑꯩ ꯀꯦꯝꯗꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯆꯠꯀꯅꯤ ꯑꯗꯨꯒ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯥꯃꯨꯛ ꯀꯩꯃꯨꯛꯇꯤ ꯑꯩꯒꯤ ꯐꯤꯠ ꯑꯣꯏꯅꯕ ꯅꯍꯥꯟꯃꯩ ꯁꯥꯟꯅꯔꯨꯗꯕ ꯃꯌꯥꯝꯁꯤ ꯐꯤꯠ ꯑꯣꯏꯅꯕ ꯑꯩ ꯊꯥꯃꯨꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯒꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯐꯦꯗꯔꯦꯁꯟꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯟꯖꯤꯇꯥꯅ ꯁꯥꯟꯅꯕ ꯆꯠꯄꯗ ꯁꯟꯖꯤꯇꯥꯗ ꯀꯔꯤ ꯗꯥꯎꯠ ꯂꯩꯒꯦꯕ ꯆꯤꯡꯅꯕ ꯍꯥꯏꯕꯗꯤ ꯑꯩ ꯃꯣꯏꯗꯗꯤ ꯉꯁꯤꯁꯨ ꯑꯩ ꯃꯣꯏꯗ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯕ ꯎꯕ ꯂꯩꯇꯦ ꯑꯩ ꯉꯁꯤꯐꯥꯎ ꯀꯦꯝ ꯂꯩꯔꯛꯄꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯛꯈꯤꯗꯦ ꯑꯩ ꯃꯣꯏꯅ ꯍꯥꯏꯕ ꯃꯣꯏꯅ ꯄꯤꯕ ꯔꯨꯜꯗꯣ ꯑꯩ ꯑꯗꯨꯝ ꯑꯩ ꯆꯠꯂꯒꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗꯤ ꯑꯩ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯐꯝ ꯀꯦꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯧꯇꯛꯇꯤ ꯆꯥꯔꯤꯁꯤ ꯃꯣꯏꯅ ꯊꯤꯅ ꯇꯧꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯛꯑꯣꯏ ꯍꯥꯏꯕꯒꯤ ꯀꯔꯤꯝ ꯅꯠꯇꯕꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯀꯦꯁꯀꯤ ꯃꯇꯥꯡꯁꯤꯗ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗꯤ ꯑꯩ ꯆꯪꯉꯨꯔ ꯃꯇꯨꯡꯗ ꯑꯩ ꯐꯔꯛꯈꯤꯕꯁꯨ ꯌꯥꯏ ꯐꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯗꯥꯎꯠꯇꯤ ꯂꯩ ꯁꯦꯝ ꯑꯦꯅꯔꯖꯤ ꯀꯣ ꯁꯦꯝ ꯁ꯭ꯄꯤꯔꯤꯠ ꯑꯣꯐ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯤ ꯍꯣꯠꯅꯕ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗ ꯈꯔ ꯇꯧꯒꯦ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯝ ꯑꯥꯗ ꯇꯧꯅꯕꯗꯨꯒ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯕꯗꯤ ꯀꯦꯝꯗ ꯂꯩꯕꯅ ꯐꯦꯁꯤꯂꯤꯇꯤ ꯐꯪꯕꯗꯤ ꯍꯦꯜꯂꯤ ꯃꯅꯤꯄꯨꯔꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯅꯕ ꯏꯟꯗꯤꯌా ꯀꯦꯝ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯅꯍꯥꯟꯃꯩ ꯆꯍꯤ ꯆꯨꯞꯄ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯑꯕ ꯃꯌꯥꯝ ꯑꯃꯅꯦ ꯑꯩ ꯈꯛꯇꯒꯤ ꯇꯣꯉꯥꯟꯅ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯅꯧꯍꯧꯅꯅ ꯁꯥꯟꯅꯔꯛꯇꯣꯏꯅꯤ ꯑꯗ ꯅꯧꯅꯕ ꯑꯩ ꯇꯣꯉꯥꯟꯅ ꯁꯥꯟꯅꯒꯦ ꯑꯩ ꯇꯣꯉꯥꯟꯅ ꯄꯨꯡ ꯃꯇꯝ ꯈꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯗꯤ ꯀꯦꯝꯗꯗꯤ ꯀꯩꯁꯨ ꯑꯗꯨꯒꯤ ꯔꯨꯜꯗꯨꯗꯤ ꯂꯩꯇꯕꯅꯤꯅ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯊꯥꯃꯨꯛꯇ ꯑꯩꯅ ꯃꯇꯝ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯁꯥꯏꯗꯗꯤ ꯑꯩ ꯁꯥꯔꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯁꯥꯔ ꯑꯩ ꯁꯨꯃꯥꯏꯅ ꯅꯍꯥꯟꯃꯩ ꯁꯥꯟꯅꯗꯕꯅꯤꯅ ꯑꯩ ꯈꯤꯇꯪ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯩ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯈꯤꯇꯪ ꯇꯞꯅ ꯇꯧꯕ ꯍꯧꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩ ꯈꯤꯇꯪ ꯐꯪꯗꯧ ꯃꯥꯜꯂꯦ ꯁꯤ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯀꯗꯥꯏ ꯁꯥꯟꯅꯅꯤ ꯀꯔꯝꯍꯥꯏꯅ ꯁꯥꯟꯅꯅꯤ ꯁꯤꯗ ꯁꯥꯟꯅ ꯇꯥꯔꯗꯤ ꯁꯥꯏ ꯁꯦꯟꯇꯔꯗ ꯑꯩ ꯍꯧꯔꯛꯐꯝꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒꯗꯤ ꯋꯥꯔꯤ ꯁꯥꯕꯤꯈ꯭ꯔꯦꯀꯣ ꯁꯥꯕ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯝ ꯑꯩꯅ ꯆꯠꯂꯦ ꯃꯃꯥꯡꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯠꯂꯉꯥꯏꯗ ꯑꯣꯖꯥꯗꯁꯨ ꯎꯅꯔꯦ ꯑꯣꯖꯥꯒꯗꯁꯨ ꯍꯥꯏꯔꯦ ꯑꯗꯒꯤ ꯏꯟꯆꯥꯔꯖꯇꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯣꯏꯗ ꯂꯦꯇꯔ ꯑꯃ ꯏꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯅꯕ ꯍꯥꯏꯇꯥꯔꯦ ꯁꯟꯖꯤꯇꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤ ꯑꯃꯕꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯁꯥꯁꯦ ꯀꯅꯥꯒꯨꯝꯕꯤ ꯍꯦꯛꯇ ꯇꯥꯔꯛꯑꯣꯏ ꯍꯥꯏꯅꯉꯥꯏꯁꯨ ꯂꯩꯇꯦꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯈꯪꯗꯦ ꯃꯥꯏ ꯐꯦꯗꯔꯦꯁꯟꯒꯤ ꯁꯥꯇ꯭ꯔ ꯑꯣꯖꯥꯁꯤꯡꯈꯪꯗꯦ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯁꯤꯗꯤ ꯃꯣꯏꯁꯤꯅ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯀꯌꯥꯃꯨꯛ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯀꯌꯥꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯗꯒꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯣꯏ ꯊꯤꯗꯣꯛꯄꯤꯌꯣꯕ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯑꯃ ꯁꯥꯟꯅꯔꯛꯄꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯖꯔꯛꯏꯅꯦꯕ ꯏꯃꯨꯡꯁꯦ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯏꯅꯤ ꯁꯥꯟꯅꯔꯒ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯍꯧꯔꯛꯉꯥꯏꯗ ꯈꯤꯇꯪ ꯋꯥꯡꯈꯠꯂꯉꯥꯏꯗ ꯈꯤꯇꯪ ꯄꯠꯀ ꯊꯥꯗꯠꯄꯤꯈꯤꯕꯗꯨ ꯌꯥꯝ ꯊꯤꯅ ꯃꯣꯏꯗꯁꯨ ꯊꯃꯣꯏ ꯌꯥꯝ ꯊꯤꯅ ꯁꯣꯛꯀꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯣꯛꯏ ꯁꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯒꯅꯤ ꯑꯗꯨꯒꯤ ꯐꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯁꯣꯏꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯑꯃ ꯇꯥꯔꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯁꯧꯒꯠꯄꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯑꯆꯨꯝꯕꯗꯨꯗ ꯂꯦꯞꯄꯤꯌꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯦꯞꯄꯤ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯠꯇꯗ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯅ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯌꯨꯅꯤꯠ ꯑꯣꯏ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝꯅ ꯆꯪ ꯂꯥꯎꯕ ꯁꯥꯟꯅꯔꯣꯏ ꯚꯦꯔꯤ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯀꯦꯔꯤꯌꯔ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯃꯣꯔꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯌꯨ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯤꯞꯁꯨ ꯑꯣꯏꯗꯧꯔꯤꯅꯤ ꯑꯩꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯍꯥꯏꯗꯤ ꯁꯥꯟꯅꯔꯣꯏ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯆꯥꯛꯀ ꯏꯟꯖꯥꯡ ꯈꯛꯇ ꯆꯥꯔꯒꯗꯤ ꯁꯥꯟꯅꯕ ꯀꯩꯁꯨ ꯌꯥꯗꯦ ꯗꯥꯏꯠ ꯆꯪꯒꯅꯤ ꯆꯪꯉꯤꯕ ꯗꯥꯏꯠꯇꯣ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯦꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯑꯗꯨ ꯊꯣꯛ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃ ꯇꯥꯟꯅꯕꯤꯔꯒ ꯍꯥꯏꯗꯤ
मार्केट लेबजे मिक्स तौबजु मयाम यावे अदुना अदुम मयाम द फजना सेक्सना यंगसिनबिरगा चाबा अदुगा ओजा सिंगा ताना बिबा हाइदि ततना ओजा सिमा आइना चारिबा पोतो ओजा सिमा चाइ सिमा माथंदा हुराला चादबा हाइदि लैरगा एकता चादबा ओजा सिंगा तानारगा चाबियो अदुगा चाबा मतमदसु याम सेक्सना हाइदि इसिंग मक्ता थाजु इसाना मीन हेक पिरकपदा थक्तबा अदगी अदुमाइना याम सेक्सना निङै तार जम नुंगाजे लोसलप तंजासिदन संजितागी माइथीरेन खनबा माइदि माइथीबा नत्तबा नमदना माइथी हननबगी अदुगुंबगी स्ट्रेटेजी प्लान नमग लोइनना लाको खुदोंग थीबा याम नुंगाइतबा मतम मोमेंट हाइतारे इक्लिप्स टाइम सिगी मतम सिजा फैमिली की मेंबर अमना फैमिली मेंबर अमदा मौपा अमना मचेगी दमक मरुप अमगी दमक यामना नक्सनना हक्चनना मतिंग पांगबा अदुगा माइ पाकपगी चुम्मी हाबिगे चुम्ब जस्टिस वाइल्स पुरगा लाइबा मियो खर चंगी आके काइकू को एग्जांपल हेक पोमिनरी बग पानुपा अमरजी मैन पनबीरी अतोप मयामा नकनरी पमे करी माइने ग्रेटिट्यूड थैंक्स गिविंग से पाइन तो अस मखोगी थैंक्स से हाइबगी सु लोय बनाय रोय अदुगा ददा अमगा वालोए ददा बिमोसा लाइना पुरा मक मो चेक चेक्सिलप मतमदा आइगी तसेंग नारगा आइगी केसिदा मयामसिना दि मतेंग पांगबिरे अदुबो अस लास्ट चारमनिदा हारगा लोइना लाइथोखिबा गांगतने अदुगा आइगी नि तसेंग आइगी थमोय मसा खंगिबदे आइगी इबुंग अनि पनगे इपासिगा होम दा अमरगा माइबम अमर अदुगा मयांगलंबम बिमोसान अदुगा आइगी इपानुपा बिजन कुमार मखोय अहुमजिना चेक्सिला मतमदा मखोय अहुम नतना आइगी मिलोसिनबदा कनामता उबा फंगिदे अदुगा मखोय अहुमना इजनगी बो अखोय लैजिना बुंग लैजिदि नंगी दमंगता थेंगनाबदो आई बोदाबिसदा चलसु चटके खाना दा अमरना चोंथोकपिरपा अदै दा बिमोसान मागी अचिनबा थबक मयामगा काइथोकपिरगा आइगी दमंगता मयाम मतेंग पांगबिबा मतम मयाम मांगनगिबा अदुना मखोय अनिगी लमनदे आइना पुंसिगी ओइना आइंगोंदा तोनजेलाबने आइ सिंगबजु ngamgani यामुंग काइकोगा सु हपे पनगे यामुंग काइकुसु आइना हाइनंगाइ लेतना थागले यामुंगी सु तरु तरु बो खुदिंदा माइ पाकपो ओइबियो ओयो हाइना आइ सिमसु हाइजगे दि यामुंग काइकुना लंबीजी तामदा तारागा दि तसेंगना लंबीजे अमरोम चकलंबजु याइबै लंबीजे माना तामबदगी मथंग मथंग लोइना चुमखिबा अदुमाइन तरपने अदुगा यामुंग काइकु अदगी दाबे मोसान अद दामर आई पुआनुपा मखोय होम बोइना थैंक यू थैंक्स चंग्रबनिना हलुरदबा माइ पाकपा हाइबसिना मागी हनबनाइदबा वारी ओइदौरिबा संजितागी लाकदुरि पुंसीसी माइ पाकनबा होनबदा मणिपुर मियामना मसी मतेंग पांगबिसी अखोइना ख्वादिगेन चावबा अवांग थाकी मदुगी सपोर्ट ngak lok du piminasi habu wapun tamjari sanjanga si isa gi achinba maruna sanaba horopagi amna chilakpa matamni adum india kem ki karigi chatpagi sigi tanja punamaksi loina ba chinba ka si kai thopiraga ISTB nuksi maruna especially ISTB gi bior sing nuksi bidana ngasi lengbire ima ko thom sing wari hariba thorom sida guest wena phambiraga karmai tokna kesi thenarpa karmai tokna kesi mai palpi wari tambi siam nungaje aduna tungi punsida hoji ningbiriba mayam am hoji tambiriduni bior sing loina punamak khangjare अदु माइ पांगरबदु लाकु लंबी खुदिंगमक्ता खुलोपा लोबुल लेतना अदुना ताइबंग सेंबिरबा मपुना मतम खुदिंगमक्ता संजितागी माइकेद लेबिदना मतेंग पांगबिबो रसुनु माइ पाकपा हनहन पुरुपा ओइबियु हाइबा वाफमसी थमजरी हारि वाफमस थमजौलु लेना ngasi de matang mako thong sing wari losinjare meng tabido biu sing aru wena mukana khumjari